ꯕꯣꯔꯤꯁꯁꯨ ꯖꯣꯔꯖꯀꯤ ꯃꯑꯣꯡꯗꯣ ꯌꯦꯡꯊꯣꯛꯀꯦ ꯌꯥꯎꯅ ꯌꯦꯡꯊꯣꯛꯂꯤꯕꯅꯤ. ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯤꯅꯤ. ꯈꯟꯃꯟꯕ ꯋꯥꯍꯩꯇꯕꯨ ꯍꯥꯏꯍꯟꯒꯦꯅ ꯇꯧꯔꯤꯕꯅꯤ. ꯑꯅꯤꯃꯛꯇ ꯑꯦꯔꯣꯟꯅ ꯆꯩꯕꯣꯏ ꯋꯥꯔꯛꯄꯣꯏ ꯍꯥꯏꯔꯛꯂꯤ. ꯌꯥꯔꯦ ꯂꯦꯞꯄꯣ. ꯇꯥꯝꯅꯥꯅ ꯇꯥꯈꯤꯕ ꯇꯥꯔꯦ. ꯅꯣꯏꯅ ꯃꯔꯣꯜ ꯑꯃ. ꯁ꯭ꯀꯤꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯈ꯭ꯔꯗꯤ ꯍꯌꯦꯡ ꯐꯔꯛ ꯌꯥꯝ ꯇꯥꯅꯔꯛꯀꯅꯤ. ꯚꯥꯞ ꯌꯥꯝ ꯇꯥꯗꯦ ꯅꯣꯏꯁꯦ. ꯑꯁꯤ ꯍꯥꯏꯅ ꯔꯨꯝ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯇꯥꯝꯅꯥꯗꯤ ꯗꯦꯛꯁꯇ ꯃꯈꯨꯠ ꯑꯅꯤ ꯀꯥꯔꯟ ꯆꯟꯁꯤꯜꯂꯒ ꯃꯃꯥꯏꯗꯣ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯂꯦ. ꯕꯣꯔꯤꯁꯇꯣ ꯇꯥꯝꯅꯥꯅ ꯍꯧꯒꯠꯂꯛꯅꯕ ꯀꯟꯇꯛ ꯀꯧꯔꯒ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ. ꯇꯥꯝꯅꯥ! ꯖꯣꯔꯖꯅ ꯃꯅꯤꯡꯗꯒꯤ ꯃꯈꯣꯡꯒꯤ ꯈꯨꯅꯤꯡꯗꯨꯅ ꯊꯛ ꯀꯥꯎꯁꯤꯜꯂꯤ. ꯕꯣꯔꯤꯁꯇꯣ ꯈꯪꯍꯥꯏ ꯍꯥꯏꯔꯤ. ꯅꯃꯥꯏ ꯃꯠꯂꯣ! ꯖꯣꯔꯖꯅ. ꯇꯨꯝꯖꯁꯅꯨ. ꯌꯥꯝ ꯍꯧꯗꯣꯛꯅꯤꯡꯕ꯭ꯔꯣ? ꯕꯣꯔꯤꯁꯅ. ꯅꯨꯄꯥ ꯃꯆꯥꯁꯤ ꯐꯤꯂꯤꯡ ꯁꯝꯊꯤꯡ ꯇꯣꯀꯣ ꯇꯧꯔꯛꯄ ꯃꯥꯜꯂꯤꯗ. ꯖꯣꯔꯖꯅ. ꯌꯥꯔꯦ ꯆꯠꯂꯣ. ꯕꯦꯜ ꯇꯥꯔꯅꯤ. ꯀ꯭ꯂꯥꯁ ꯌꯥꯎꯔꯣ. ꯀꯤꯛ ꯍꯥꯏꯔꯒ ꯈꯣꯡꯄꯥꯛꯅ ꯑꯃꯨꯛ ꯅꯪꯒꯟꯗꯨꯅ ꯋꯥꯏ ꯇꯩꯔꯛꯀꯅꯤ. ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ. ꯅꯠꯇꯦ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯍꯦꯛꯇꯥꯜꯂꯒ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯀꯩꯔꯣꯝꯕ ꯇꯧꯒꯦ ꯍꯥꯏꯅꯣ? ꯑꯦꯔꯣꯟꯅ. ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯕꯣꯔꯤꯁ ꯅꯪꯁꯦ. ꯑꯣꯛꯇꯕ ꯆꯣꯡꯂꯝ ꯆꯥꯗꯕ ꯉꯥꯛꯇ. ꯖꯣꯔꯖꯅ. ꯑꯇꯩ ꯂꯥꯏꯔꯤ ꯃꯤꯁꯅ ꯔꯦꯁꯠꯔꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯍꯜꯂꯣꯅ ꯍꯥꯏꯔꯛꯄꯗꯣ. ꯀꯃꯥꯏꯅ ꯇꯧꯕ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯗꯤ ꯄꯥꯞ ꯄꯨꯅꯤꯌꯦ. ꯕꯣꯔꯤꯁꯅ. ꯑꯍ! ꯂꯚ ꯏꯁ ꯕ꯭ꯂꯥꯏꯟ ꯅꯠꯇꯦ. ꯂꯚ ꯏꯁ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯗꯨꯅꯤ. ꯌꯥꯝ ꯊꯥꯏ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯌꯥꯝꯕꯅꯤ ꯑꯦꯔꯣꯟꯁꯦ. ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ? ꯖꯣꯔꯖꯅ. ꯈꯗꯥꯡ ꯌꯥꯝ ꯐꯕ꯭ꯔꯥ ꯍꯥꯏꯕꯅꯦ. ꯅꯔꯩꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯑꯃꯦꯔꯤꯀꯥ ꯌꯧꯒꯩ ꯆꯤꯡꯊꯣꯛꯑꯅꯤ ꯍꯧꯖꯤꯛ. ꯕꯣꯔꯤꯁꯅ. ꯈꯣꯡꯅ ꯆꯠꯇꯣꯏꯔꯣ? ꯀꯩꯗ ꯆꯠꯇꯣꯏꯅꯣ ꯑꯃꯦꯔꯤꯀꯥ ꯐꯥꯎꯁꯦ? ꯃꯨꯔꯨ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯎꯏꯔꯝꯕ ꯇꯥꯝꯅꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ. ꯇꯨꯝꯂꯨꯕꯒꯤ ꯃꯃꯤꯠ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯤꯗꯣ ꯁꯤꯡꯅꯕ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯤꯠꯇꯨꯗ ꯁ꯭ꯔꯨ ꯅꯣꯏꯔꯒ ꯑꯍꯨꯝꯗꯨꯅ ꯂꯩꯔꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯕꯣꯔꯤꯁꯅ. ꯇꯥꯝꯅꯥ, ꯆꯥꯅꯕ ꯄꯨꯔꯛꯏ. ꯕꯦꯜ ꯇꯥꯔꯛꯑꯅꯤ. ꯆꯥꯔꯁꯤ ꯂꯥꯛꯑꯣ. ꯇꯥꯝꯅꯥꯅ. ꯌꯥꯔꯅꯤꯗ. ꯑꯣꯖꯥꯗ ꯍꯥꯏꯅꯔꯝꯃꯕꯣ? ꯑꯩ ꯔꯦꯁꯠꯔꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯒꯦ. ꯍꯥꯏꯅ ꯍꯧꯒꯠꯂꯛꯏ. ꯕꯦꯒꯇꯨ ꯌꯥꯜꯂꯒ ꯇꯞꯅ ꯊꯣꯔꯛꯄ ꯍꯧꯔꯤ. ꯊꯣꯡꯖꯤꯟ ꯌꯧꯔꯝꯗꯥꯏꯗꯨꯗ ꯊꯣꯏꯁꯨ ꯁꯠ ꯄꯥꯏꯁꯤꯜꯂꯛꯏ. ꯈꯔ ꯋꯥꯕꯒꯤ ꯁꯣꯔꯁꯨ ꯃꯇꯠ ꯍꯣꯜꯂꯒ ꯍꯥꯏꯔꯛꯂꯤ. ꯑꯁ, ꯅꯪ ꯊꯤꯕꯗꯅꯤ ꯏꯕꯦꯝꯃ ꯁꯤꯒꯦ ꯇꯧꯏ. ꯃꯤꯁ ꯒꯪꯒꯥꯔꯥꯅꯤꯅ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯍꯪꯉꯛꯏ. ꯑꯩꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤꯅ ꯈꯨꯝꯃꯤꯅꯤ, ꯈꯪꯉꯕ? ꯕꯣꯔꯤꯁꯅ. ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯀꯥꯡꯁꯤꯡꯁꯤ ꯁ꯭ꯋꯥꯏꯗ ꯉꯔꯪ ꯌꯥꯝ ꯉꯪꯉꯤꯗ. ꯏ ꯀꯥꯔꯛꯇꯅꯕ ꯊꯥꯔ ꯍꯥꯠꯇꯣꯛꯅꯤ ꯍꯧꯖꯤꯛ ꯈꯨꯄꯥꯛꯁꯤꯅ. ꯕꯣꯔꯤꯁꯅ ꯍꯥꯏꯔꯤꯕꯁꯤ ꯃꯉꯣꯟꯗꯅꯤ ꯈꯪꯅꯕ ꯊꯣꯏꯗꯨ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨ ꯌꯥꯝ ꯔꯥꯁꯤ ꯌꯥꯎꯅ ꯌꯦꯡꯁꯤꯜꯂꯝꯃꯒ ꯇꯥꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯋꯥꯁꯔꯨꯝ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯆꯪꯉꯨꯔꯤ ꯑꯩ ꯅꯪ ꯊꯤꯕꯗ. ꯇꯥꯝꯅꯥꯅ. ꯔꯦꯁꯠꯔꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯁꯦ. ꯑꯩ ꯀ꯭ꯂꯥꯁꯇ ꯌꯥꯎꯅꯤꯡꯗ꯭ꯔꯦ. ꯊꯣꯏ ꯃꯁꯥꯗꯣ ꯈꯔ ꯀꯣꯜꯂꯛ ꯃꯈ꯭ꯋꯥꯡꯉꯥꯏꯗꯣ ꯄꯥꯏꯔꯒ ꯍꯥꯏꯔꯛꯂꯤ. ꯉꯥꯏꯈꯣꯁꯦ, ꯑꯩ ꯁꯣꯔꯒ ꯊꯤꯡꯗꯣꯔꯦ. ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯒꯦ. ꯇꯥꯝꯅꯥꯁꯨ ꯍꯟꯖꯤꯜꯂꯛꯂꯒ ꯑꯃꯨꯛ ꯐꯝꯂꯤ. ꯃꯈꯣꯏ ꯃꯉꯥꯡꯃꯛ ꯄꯨꯟꯅ ꯐꯝꯂꯤ ꯂꯥꯞꯇꯛꯅ. ꯕꯣꯔꯤꯁꯇꯤ ꯊꯣꯏꯗ ꯐꯩꯖꯩ ꯌꯦꯡꯕ ꯂꯦꯞꯇꯦ. ꯉꯁꯥꯏ ꯀ꯭ꯂꯥꯁꯔꯨꯝꯗ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯔꯛꯄꯗꯨꯒꯤꯅꯤ. ꯊꯣꯏꯗꯨ ꯍꯟꯗꯛꯇꯤ ꯕꯣꯔꯤꯁꯇ ꯑꯣꯏꯅ ꯊꯤꯅ ꯆꯩꯔꯤ. ꯅꯃꯤꯠꯇꯨ ꯆꯨꯝꯅ ꯌꯦꯡꯕ ꯍꯩꯅꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯕꯣꯔꯤꯁꯅ. ꯆꯥꯛꯄ꯭ꯔꯣ? ꯀꯨꯁꯤꯅꯤ. ꯊꯣꯏꯅ. ꯅꯁꯛꯇꯨꯒ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨꯒ ꯊꯤꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ. ꯕꯣꯔꯤꯁꯅ. ꯈꯨꯟ ꯀꯕꯗꯂꯥ ꯈꯨꯟ ꯋꯥꯟꯗꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ. ꯑꯍꯥꯌꯣ ꯅꯣꯛꯀꯦ ꯅꯁꯛꯇꯨꯒ. ꯅꯔꯨꯗꯣ ꯀꯣꯛꯊꯣꯛꯑꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯁꯤꯟꯕꯤꯔꯦꯗꯅ. ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯦꯅꯔꯤꯕ ꯅꯁꯛꯇꯣ ꯐꯖꯔꯅꯤ. ꯕꯣꯔꯤꯁꯅ. ꯅꯨꯄꯤ ꯆꯔꯣꯏ ꯅꯨꯄꯤ ꯀ꯭ꯋꯥꯛ ꯑꯅ ꯋꯥ ꯌꯥꯝ ꯆꯨꯝꯅ ꯊꯣꯜꯂꯝꯕꯖꯥꯠꯅꯤ. ꯄꯛꯇꯕ ꯃꯤꯅ ꯄꯛꯇꯕꯁꯦ ꯄꯛꯇꯦꯗ. ꯋꯥꯕ ꯃꯤꯅ ꯋꯥꯕꯁꯤ ꯋꯥꯏꯗ. ꯑꯣꯔꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ. ꯐꯨꯅꯤꯡꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ. ꯀꯥꯎꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩ. ꯑꯦꯔꯣꯟꯅ. ꯌꯥꯔꯦꯕ. ꯕꯣꯔꯤꯁꯅ. ꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇꯕ. ꯑꯦꯔꯣꯟꯗꯣ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ. ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯇꯥꯏꯞꯇꯒ ꯉꯥꯡꯉꯤ. ꯅꯪꯅ ꯅꯨꯄꯤ ꯑꯃ ꯌꯦꯡꯅꯤ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯕꯤꯠ ꯂꯩꯅꯕ ꯍꯥꯏꯁꯦ ꯊꯣꯏꯁꯤ ꯑꯣꯏꯅ ꯆꯨꯁ ꯇꯧꯔꯕꯣ? ꯁꯥꯎꯅꯔꯛꯄꯗꯨꯗ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯍꯜꯂꯛꯄꯅꯤ ꯑꯦꯔꯣꯟꯅ. ꯕꯣꯔꯤꯁꯇꯤ ꯍꯦꯟꯅ ꯏꯁꯧꯗꯨ ꯃꯨꯠꯈꯠꯂꯛꯏ. ꯑꯗꯩꯗꯤ ꯅꯃꯥꯏ ꯀꯥꯏꯔꯅꯤ ꯁꯣꯏꯗꯅ. ꯅꯨꯄꯤ ꯁꯛꯇꯥꯁꯤꯗ ꯑꯩꯅ ꯉꯥꯎꯗꯣꯏꯕ? ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅꯅꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯂꯝꯁꯤꯗꯒꯤ ꯅꯃꯁꯇꯦ ꯑꯣꯏꯖꯔꯒꯦ ꯑꯁꯤ ꯂꯧꯗꯧ ꯁꯔꯨꯛ. ꯊꯣꯏꯅ. ꯑꯩꯒꯨꯝꯕ ꯑꯃ ꯐꯪꯕꯗꯅꯦ ꯂꯥꯏ ꯈꯨꯔꯝꯖꯧ ꯏꯕꯨꯡꯉꯣ. ꯕꯣꯔꯤꯁꯅ.
ꯋꯥꯍꯩꯗꯨ ꯁꯣꯏꯅꯔꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯗꯥꯏꯂꯣꯛꯅꯤ ꯊꯣꯏꯅ ꯃꯁꯛꯁꯤꯒ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯦꯔꯣꯟ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯤꯟꯅꯔꯨꯏꯅꯣ ꯑꯦꯔꯣꯟꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯜꯂꯛꯏ ꯇꯤꯟꯅꯗ ꯌꯥꯗꯅ ꯇꯤꯟꯅꯔꯤꯅꯤ ꯕꯣꯔꯤꯁꯅ ꯃꯤꯁꯤꯡꯁꯦ ꯅꯨꯄꯤꯅꯕꯨ ꯋꯥ ꯍꯥꯏꯔꯛꯑꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯂꯥꯛꯇꯅ ꯀꯥꯎꯊꯣꯛꯑꯝꯃꯦ ꯑꯗꯨ ꯇꯧꯔꯦ ꯅꯨꯄꯥ ꯑꯩꯈꯣꯏ ꯆꯦꯟꯊꯕ ꯊꯕꯛ ꯅꯣꯟꯁꯦꯟꯁ ꯉꯥꯛꯇ ꯊꯣꯏꯗꯣ ꯇꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯇꯝꯅꯥ ꯑꯩ ꯋꯥꯕ ꯐꯔꯦ ꯆꯠꯂꯨꯔꯁꯤꯂꯣ ꯃꯁꯤꯒꯤ ꯕꯣꯔꯤꯁꯨ ꯎꯕꯗꯅꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯕ꯭ꯔꯤꯠ ꯊꯤꯠꯂꯦ ꯇꯝꯅꯥꯒ ꯊꯣꯏꯒꯁꯨ ꯑꯁꯨꯝꯅ ꯊꯣꯡꯃꯤꯟꯅꯔꯛꯂꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯆꯥꯅꯕ ꯄꯨꯔꯛꯄꯗꯣ ꯈꯔ ꯆꯥꯕ ꯅꯪꯗ ꯕꯦꯜ ꯑꯗꯨꯝ ꯇꯥꯈ꯭ꯔꯤ ꯃꯊꯪꯒꯤ ꯐꯥꯔꯁ ꯄꯤꯔꯤꯌꯠꯀꯤ ꯃꯇꯝꯅꯤ ꯑꯣꯖꯥ ꯆꯪꯉꯛꯄꯗ ꯋꯤꯁ ꯄꯤꯅꯔꯛꯂꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯑꯣꯖꯥꯗꯨꯅ ꯁꯤꯗꯥꯎꯟ ꯉꯁꯤꯗꯤ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯃ ꯇꯝꯒꯦꯀꯣ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯄꯨꯟꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯁꯥꯔ ꯕꯣꯔꯤꯁꯅ ꯁꯥꯔ ꯒꯨꯗ ꯅ꯭ꯌꯨꯁꯅꯦꯗꯤ ꯍꯥꯏꯔꯒ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯄꯒꯨꯝꯕ ꯑꯦꯛꯖꯥꯝ ꯔꯨꯇꯤꯟ ꯄꯤꯕꯒꯨꯝꯕ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁꯀꯤ ꯄꯨꯡ ꯆꯣꯟꯊꯕꯒꯨꯝꯕꯒꯤ ꯑꯗꯨꯝꯕ ꯅ꯭ꯌꯨꯁꯇꯨꯗꯤ ꯇꯧꯕꯤꯔꯅꯨ ꯑꯣꯖꯥꯗꯨꯅ ꯅꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯒꯨꯗ ꯅ꯭ꯌꯨꯁꯅꯤ ꯀꯦꯝ ꯆꯠꯄ ꯍꯧꯒꯗꯧꯔꯦ ꯁꯦꯛꯁꯟ ꯁꯤꯒ ꯗꯤꯒ ꯍꯦꯛ ꯄꯨꯜꯂꯒ ꯆꯠꯄꯅꯤ ꯑꯦꯒ ꯕꯤꯒ ꯑꯃ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯛꯁꯟ ꯑꯅꯤꯁꯦ ꯄꯨꯟꯅ ꯍꯥꯎꯁ ꯈꯥꯏꯗꯣꯔꯛꯑꯅꯤ ꯄꯨꯟꯅ ꯍꯥꯎꯁ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯅꯤꯀꯣ ꯁꯤꯗ ꯁꯦꯛꯁꯟ ꯁꯤꯒ ꯗꯤꯒ ꯑꯃ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯞꯄꯛꯀꯅꯤꯀꯣ ꯀꯦꯝ ꯆꯠꯄꯁꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ ꯁꯥꯇ꯭ꯔ ꯑꯃꯅ ꯁꯥꯔ ꯀꯩ ꯂꯝ ꯆꯠꯀꯗꯣꯏꯅꯣ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯗꯤ ꯑꯣꯏꯔꯔꯣꯏ ꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯤꯒꯅꯤꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯟꯕꯅꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯅꯣꯏ ꯇꯨꯡꯗ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯀꯅꯤ ꯑꯦꯛꯇꯤቭ ꯐꯣꯔꯁ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯅ ꯍꯦꯟꯅꯁꯨ ꯀꯥꯟꯅꯒꯅꯤ ꯆꯠꯂꯕꯗꯤ ꯐꯣꯔꯦꯁꯠꯀꯨꯝꯕ ꯍꯥꯏꯗꯤ ꯎꯃꯪꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯅꯨꯡ ꯌꯥꯝꯅ ꯆꯪꯕ ꯚꯤꯂꯦꯖꯀꯨꯝꯕꯗ ꯆꯠꯂꯛꯀꯅꯤ ꯂꯤꯁ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯒꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯃꯤꯡ ꯁꯦꯇꯔꯗꯦꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯁꯨ ꯇꯥꯏ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯅꯣꯏ ꯂꯥꯡꯅꯕ ꯔꯦꯗꯤ ꯂꯩꯔꯣ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯄꯨꯟꯅ ꯌꯥꯝ ꯍꯔꯥꯎꯅ ꯋꯥꯎ ꯂꯥꯡꯕꯗꯤ ꯀꯨꯏꯔꯛꯇ꯭ꯔꯦ ꯁꯥꯔ ꯏꯁꯩꯒ ꯇꯧꯗꯣꯏꯔꯣ ꯔꯥꯖꯦꯁꯅ ꯀꯥꯏꯗ ꯏꯁꯩꯅꯣꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯝꯃꯤꯇꯤ ꯃꯦꯝꯕꯔ ꯁꯥꯇ꯭ꯔ ꯄꯨꯜꯂꯅꯤ ꯂꯟꯆ ꯑꯃ ꯅꯥꯟꯅ ꯁꯤꯜꯂꯅꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗꯥꯟꯁ ꯖꯒꯣꯏ ꯈꯔ ꯎꯠꯂꯅꯤ ꯁꯤꯗꯩꯕꯨ ꯍꯦꯟꯕ ꯀꯩ ꯇꯧꯕ ꯄꯥꯝꯃꯤꯒꯦ ꯁꯣꯅꯤꯅ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯇꯧꯕ ꯄꯥꯝꯃꯤ ꯁꯥꯔ ꯑꯣꯖꯥꯗꯨꯅ ꯑꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯑꯦꯅꯨꯋꯦꯜ ꯐꯪꯁꯟ ꯁꯤꯜꯂꯛꯄ ꯀꯥꯟꯗ ꯑꯣꯏꯅ ꯇꯧꯔꯣ ꯑꯣꯖꯥꯗꯨꯁꯨ ꯔꯣꯜ ꯀꯧꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯂꯝꯃꯤ ꯕꯦꯜꯁꯨ ꯇꯥꯔꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯕꯣꯔꯤꯁꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯤꯉꯩꯗꯅꯤ ꯁꯅꯥꯌꯥꯏꯅ ꯆꯪꯂꯛꯄꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯂꯤ ꯃꯆꯥ ꯊꯣꯏꯕ ꯏꯃꯥꯁꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯤꯄꯦꯗ ꯑꯃꯨꯛ ꯄꯥꯏꯌꯣ ꯍꯥꯏꯔꯛꯇꯣꯔꯦ ꯏꯃꯥꯁꯦ ꯑꯗꯨꯝꯕ ꯍꯥꯔꯠꯂꯦꯁ ꯑꯣꯏꯕꯒꯤ ꯊꯕꯛꯇꯨꯃ ꯇꯧꯕꯤꯔꯛꯑꯅꯨ ꯒꯦꯝꯒ ꯇꯣꯏꯅ ꯁꯥꯟꯅꯖꯗ꯭ꯔꯦ ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯅꯥ ꯀꯧꯕ ꯑꯃ ꯌꯥꯎꯕ꯭ꯔꯣ ꯅꯃꯣ ꯑꯣꯏꯅꯤꯡꯉꯛꯏꯔꯥ ꯑꯗꯨ ꯍꯌꯦꯡ ꯐꯔꯛ ꯇꯥꯅꯒꯗꯕ ꯋꯥꯅꯤꯀꯣ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯁꯤꯃ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯑꯩꯅ ꯊꯣꯛꯄ ꯏꯃꯥꯁꯤꯒ ꯐꯨꯒꯥꯏꯅꯕ ꯉꯝꯗꯧꯕꯤ ꯃꯈꯨꯠ ꯀꯥꯛ ꯂꯥꯎꯕꯤ ꯑꯃ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯒꯦ ꯑꯗꯩꯗꯤꯅꯦ ꯑꯩ ꯏꯃꯨ ꯀꯥꯔꯛꯇꯣꯔꯦ ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯐꯖꯅ ꯈꯨꯝꯗꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯇꯥꯝꯅꯥꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯃꯃꯥꯗꯣ ꯊꯕꯥ ꯀꯧꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯄꯨꯛꯇꯤꯟꯅ ꯇꯤꯟꯅꯕꯅꯤ ꯑꯗꯨꯅ ꯊꯣꯏꯅꯁꯨ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯔꯤꯁꯇꯨ ꯀꯥꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯅ ꯋꯥ ꯍꯪꯉꯛꯏ ꯀꯥꯏꯅ ꯄꯟꯊꯔꯒꯁꯨ ꯂꯩꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯊꯧ ꯂꯩꯔꯗꯤ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯁꯅꯥꯌꯥꯏꯅ ꯑꯥꯔꯆꯔꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯥꯔꯆꯔꯥꯁꯨ ꯀꯣꯜ ꯉꯥꯏꯔꯝꯕꯅ ꯁꯠ ꯍꯦꯛꯇ ꯄꯥꯏꯈꯠꯂꯛꯂꯤ ꯍꯥꯎ ꯇꯥꯕ꯭ꯔꯣ ꯍꯪꯉꯕꯣ ꯅꯪꯕꯣ ꯏꯆꯦꯝꯁꯦ ꯍꯪꯗꯤ ꯍꯪꯉꯤ ꯑꯗꯨꯗ ꯇꯤꯡꯅꯕ ꯈꯛꯅꯤ ꯑꯀꯨꯞꯄ ꯈꯪꯗꯦ ꯍꯥꯏꯔꯤꯅꯦ ꯑꯥꯔꯆꯔꯥꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯆꯠꯂꯁꯤꯔꯣ ꯏꯆꯦꯝꯁꯤ ꯃꯤꯒꯤꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯑꯗꯨꯅ ꯆꯠꯂꯒ ꯋꯥ ꯉꯥꯡꯂꯨꯕ ꯍꯥꯏꯕꯗꯨꯁꯨ ꯐꯖꯔꯣꯏ ꯑꯥꯔꯆꯔꯥ ꯈꯣꯟꯖꯦꯜ ꯑꯗꯣ ꯈꯔ ꯄꯤꯛꯊꯛꯅ ꯈꯔ ꯊꯨꯖꯤꯟꯅ ꯍꯥꯏꯔꯛꯂꯤ ꯊꯝꯃꯣ ꯅꯥꯇꯩ ꯆꯪꯉꯤ ꯀꯣꯜꯗꯨ ꯐꯠ ꯀꯛꯑꯒ ꯐꯣꯟ ꯃꯦꯠꯄ ꯁꯥꯗꯨꯅ ꯐꯝꯂꯤ ꯀꯤꯁꯣꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯁꯤ ꯅꯪꯁꯨ ꯌꯥꯎꯒꯗꯕꯅꯤꯀꯣ ꯃꯑꯣꯡ ꯌꯦꯡꯒꯦ ꯃꯑꯣꯡ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯉꯥꯏꯈꯣ ꯀꯅꯥꯒꯅꯣ ꯅꯪꯅ ꯑꯃꯨꯛ ꯋꯥꯔꯤ ꯇꯧꯔꯝꯃꯤꯗꯨꯅ ꯑꯔꯣꯟ ꯑꯊꯨꯞꯀꯥꯁꯤ ꯌꯥꯝ ꯇꯧꯔꯦꯗ
ꯑꯩꯈꯣꯏꯒꯤ ꯁꯅꯥꯏ ꯍꯥꯏꯒꯅꯤꯕ ꯄꯨꯛꯁꯦ ꯈꯔ ꯐꯅꯁꯨ ꯈꯟꯕꯤꯌꯨ ꯑꯩ ꯋꯥ ꯈꯔꯁꯨ ꯍꯥꯏꯅꯤꯡꯕꯅꯤ ꯅꯉꯣꯟꯗ ꯀꯩ ꯋꯥꯅꯣ ꯏꯔꯣꯟꯒꯤ ꯃꯇꯥꯡ ꯑꯣꯏꯔꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯉꯥꯡꯗꯨꯁꯨ ꯃꯤꯡꯊꯣꯛꯑꯒ ꯊꯝꯕꯗꯣ ꯐꯖꯗꯦꯅꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯏꯆꯥꯅꯤ ꯁꯨꯕꯒ ꯇꯥꯍꯟꯕꯤꯅꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦꯁꯨ ꯍꯥꯏꯔꯛꯀꯅꯨ ꯅꯣꯏꯒꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯉꯥꯡꯅꯕ ꯌꯥꯗꯕ ꯑꯁꯔꯥꯗ ꯋꯥ ꯉꯥꯡꯗꯧꯁꯤ ꯀꯤꯁꯣꯔꯗꯣ ꯇꯜꯂꯤ ꯑꯗꯨꯅ ꯃꯊꯥ ꯁꯥꯏ ꯍꯥꯏꯗꯨꯅꯤ ꯑꯁꯔꯥ ꯃꯥꯡꯒꯣꯜꯗ ꯀꯨꯝꯊꯔꯛꯄꯗ ꯖꯣꯔꯁꯁꯨ ꯄꯤꯕꯥꯒ ꯀꯔꯥꯏꯗꯅꯣꯃ ꯆꯠꯇꯧꯒꯤ ꯊꯣꯔꯛꯂꯤ ꯑꯁꯔꯥꯅ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯇꯣꯏꯁꯤꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯖꯣꯔꯁꯅ ꯀꯣꯏꯔꯨꯡꯒꯦ ꯅꯪꯕꯁꯨꯅꯦ ꯅꯄꯥ ꯂꯧ ꯀꯔꯤ ꯂꯧ ꯍꯥꯏꯗꯣ ꯇꯧꯔꯛꯀꯅꯤ ꯃꯃꯥꯅ ꯉꯥꯡꯂꯤꯗꯣ ꯇꯥꯁꯤꯟꯅꯗꯕꯤ ꯄꯤꯕꯥꯒ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯤ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯇꯥꯝꯅꯥ ꯍꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯅꯥꯛꯇꯅꯤ ꯍꯦꯛ ꯆꯪꯕꯁꯨ ꯀꯣꯏꯕꯅꯤꯅ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯈꯥꯝꯕꯅꯤ ꯒ꯭ꯂꯥꯁꯅ ꯋꯥꯜ ꯑꯣꯏꯕꯅ ꯃꯅꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯇꯥꯝꯅꯥꯒ ꯕꯤꯀꯤꯒꯅ ꯃꯅꯨꯡꯗ ꯅꯣꯛ ꯅꯣꯛꯇꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗꯣ ꯃꯈꯣꯏꯗꯧꯗꯤ ꯐꯖꯅ ꯊꯤꯠꯂꯤ ꯆꯪꯁꯤꯜꯂꯒꯦ ꯍꯦꯔꯣ ꯁꯥꯔꯒ ꯕꯤꯀꯤꯁꯤ ꯐꯨꯒꯥꯏꯔꯨꯁꯤꯔ ꯀꯥꯏꯗꯨꯅꯤ ꯈꯜꯂꯤꯕꯁꯦ ꯍꯣꯇꯦꯜ ꯃꯅꯨꯡꯗꯅꯤ ꯃꯤꯒ ꯈꯔ ꯀꯣꯝꯃꯒ ꯕꯤꯀꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯇꯧꯔꯤ ꯐꯥꯒꯤ ꯑꯣꯏꯅꯁꯨ ꯕꯤꯀꯤꯅ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯧꯗꯣꯔꯛꯂꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯕꯣ ꯇꯥꯝꯅꯥꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯍꯪꯉꯛꯏꯁꯤꯅ ꯀꯔꯤꯒꯤꯕꯨ ꯑꯣꯏꯔꯣꯅꯦ ꯂꯩꯇ꯭ꯔꯗꯤ ꯈꯪꯅꯔꯨꯔꯅꯣ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯑꯩꯒ ꯑꯣꯏꯅ ꯗꯣꯡ ꯗꯣꯡ ꯇꯧꯔꯁꯤꯅ ꯍꯥꯏꯒꯦ ꯇꯧꯕ ꯇꯥꯅꯤꯡꯗꯦ ꯅꯪꯃꯁꯨꯅꯦ ꯐꯔꯛꯀ ꯇꯨꯔꯛꯀ ꯌꯥꯝ ꯉꯥꯡꯉꯤ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯅꯪꯅ ꯈꯜꯂꯁꯨꯅꯦ ꯑꯩꯅ ꯈꯟꯗꯦ ꯈꯔꯁꯨ ꯁꯥꯎꯅꯤꯡꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯕꯤꯀꯤ ꯅꯪꯁꯦ ꯐꯥꯒꯤꯗꯒꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯦꯕꯣ ꯑꯁ ꯈꯤꯇꯪ ꯍꯥꯏꯔꯨ ꯌꯥꯔꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯝꯇꯒ ꯍꯥꯏꯖꯔꯣꯏꯀꯣ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗꯗꯤ ꯍꯥꯏꯅꯤ ꯑꯗꯨꯗꯗꯤ ꯁꯥꯎꯕ ꯌꯥꯔꯣꯏ ꯐꯥꯒꯤ ꯑꯃꯨꯛ ꯇꯥꯊꯣꯔꯛꯂꯤ ꯑꯩꯉꯣꯟꯗ ꯂꯩꯖꯔꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯗꯣꯏꯕ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ ꯅꯈꯨꯠꯇ ꯍꯥꯝꯃ ꯆꯥꯗꯣꯏꯅꯤ ꯑꯗꯨꯗ ꯍꯦꯛ ꯇꯥꯏ ꯍꯥꯏꯔꯒ ꯍꯨꯠꯂꯩ ꯊꯣꯔꯛꯄꯗꯨꯗ ꯖꯣꯔꯁꯇꯨ ꯇꯦꯕꯜ ꯑꯃꯗ ꯐꯝꯂꯒ ꯃꯉꯣꯟꯗ ꯃꯃꯤꯠꯇꯣ ꯍꯛꯆꯤꯟꯅ ꯌꯦꯡꯂꯝꯂꯤ ꯇꯥꯝꯅꯥꯁꯨ ꯅꯣꯛꯄꯗꯣ ꯆꯞ ꯍꯦꯛ ꯂꯦꯞꯄꯤ ꯍꯨꯃꯥꯡꯒ ꯀꯥꯡꯈꯠꯂꯛꯏ ꯉꯔꯥꯡ ꯖꯣꯔꯁꯅ ꯕꯤꯀꯤꯁꯤ ꯃꯥꯒꯤ ꯕꯦꯒ ꯑꯃ ꯀꯥꯏꯅ ꯍꯪꯂꯝꯕꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯁꯥꯎꯈ꯭ꯔꯅꯤ ꯋꯥꯔꯧꯈ꯭ꯔꯅꯤ ꯀꯥꯏꯅ ꯄꯥꯈꯠꯆꯕꯤꯗꯨꯅꯤ ꯇꯥꯝꯅꯥꯗꯣ ꯖꯣꯔꯁꯇ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯣꯛꯃꯤ ꯕꯤꯀꯤ ꯅꯪ ꯅꯣꯏ ꯃꯥ ꯀꯧꯔꯝꯃꯅꯤ ꯆꯠꯂꯣ ꯑꯩ ꯍꯣꯠꯅꯍꯧꯔꯒꯦ ꯆꯠꯊꯣꯏ ꯅꯪ ꯉꯥꯏꯍꯥꯛ ꯁꯪꯈꯤꯗꯣꯏꯅꯤ ꯐꯝꯂꯤꯕ ꯅꯨꯄꯥꯗꯣ ꯄꯤꯁꯨꯝ ꯑꯅꯤꯃꯛ ꯍꯦꯛꯇ ꯈꯪꯁꯨꯛ ꯍꯦꯛ ꯁꯨꯛꯆꯤꯜꯂꯛꯏ ꯃꯌꯥ ꯆꯤꯛꯁꯤꯟꯕꯒꯤ ꯃꯃꯥꯏꯗꯣ ꯁꯤꯡꯂꯤ ꯈꯖꯤꯛ ꯀꯥꯏ ꯇꯥꯝꯅꯥꯗꯣ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯤ ꯕꯤꯀꯤ ꯉꯛꯁꯝꯗꯣ ꯂꯥꯛꯇꯅ ꯏꯜꯂꯒ ꯑꯗꯨꯝꯕꯗꯣ ꯑꯩꯅ ꯉꯥꯡꯅꯣ ꯍꯥꯏꯗ꯭ꯔꯣ ꯕꯤꯀꯤꯅ ꯑꯌꯥ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟꯗꯒ ꯐꯨꯏ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯥꯝꯅꯥ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯁ ꯑꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯦꯜꯂꯦ ꯑꯩꯗꯤꯕ ꯃꯁꯛꯁꯤꯁꯨꯅꯦ ꯂꯧꯈꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯄꯤꯁꯨꯝ ꯃꯃꯥꯏ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯂꯣꯏꯅ ꯑꯃꯠꯇ ꯃꯐꯝ ꯆꯥꯅ ꯂꯩꯇ꯭ꯔꯦꯕ ꯁꯨꯛꯈꯤꯕꯗ ꯃꯇꯣꯝꯇ ꯑꯃꯨꯛ ꯉꯛꯅ ꯈꯟꯖꯩ ꯑꯦ ꯀꯩꯅꯣ ꯑꯩꯅ ꯁꯤ ꯑꯃꯨꯛ ꯈꯜꯂꯤꯁꯤꯕꯣ ꯃꯥꯅ ꯁꯥꯎꯒꯦꯔꯥ ꯂꯥꯡꯒꯦꯔꯥ ꯑꯩꯅ ꯄꯥꯈꯠꯂꯤꯁꯤꯅ ꯀꯩꯒꯤ ꯖꯣꯁꯅ ꯈꯔ ꯀꯟꯇꯛꯅ ꯄꯤꯖꯥ ꯂꯩꯕ꯭ꯔꯣ ꯇꯥꯝꯅꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯂꯩꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯖꯥ ꯄ꯭ꯂꯦꯠ ꯑꯃ ꯐꯖꯅ ꯊꯨꯅ ꯁꯦꯝꯂꯒ ꯖꯣꯔꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯦꯕꯜꯗꯨꯗ ꯊꯝꯃꯛꯂꯤ ꯖꯣꯔꯁꯇꯣ ꯃꯌꯥ ꯈꯖꯤꯛ ꯆꯤꯛꯁꯤꯜꯂꯤ ꯃꯆꯤꯟ ꯂꯦꯡꯗꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯅꯨꯄꯥꯁꯤ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯠꯍꯟꯗ꯭ꯔꯕ ꯀꯩꯗꯧ ꯌꯦꯡꯉꯨ ꯇꯥꯝꯅꯥꯁꯨ ꯈꯔꯗꯤ ꯄꯥꯈꯠꯆꯩ ꯑꯗꯨꯕꯨ ꯃꯥ ꯂꯥꯟꯗꯦ ꯃꯥꯅ ꯅꯠꯇꯦ ꯀꯥꯏꯅ ꯈꯪꯍꯜꯂꯛꯏ ꯑꯦ ꯀꯩꯒꯤ ꯃꯤ ꯂꯥꯛꯆꯩꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣ ꯑꯩꯒ ꯃꯥꯒ ꯀꯅꯥ ꯍꯦꯜꯂꯣꯏ ꯅꯪꯗꯤ ꯀꯩꯒꯤ ꯂꯨꯗꯣꯏꯕ ꯖꯣꯔꯁꯇꯤ ꯇꯥꯝꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯈꯖꯤꯛꯇꯪꯁꯨ ꯏꯀꯥꯏꯕ ꯄꯣꯛꯂꯛꯂꯤ ꯈꯣꯏꯁꯥꯎꯅꯕꯁꯨ ꯇꯧꯔꯛꯏ ꯐꯥꯒꯤꯔꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤ ꯊꯥꯖꯗꯕ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ ꯖꯣꯔꯁꯁꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩꯗꯨꯅ ꯏꯀꯥꯏꯕꯣꯏ ꯃꯁꯥ ꯏꯌꯥꯡ ꯌꯥꯡꯕꯣꯏ ꯀꯨꯏꯅ ꯄꯟꯊꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯂꯤ
ꯑꯁꯤꯃꯤꯁꯦ ꯂꯣꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯛꯂꯤ ꯕꯤꯀꯤꯅ ꯈꯥꯔꯞ ꯃꯃꯤꯠꯇꯣ ꯋꯥꯎꯔꯞ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯕꯤꯀꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯉꯛꯆꯩ ꯇꯥꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯂꯤ ꯀꯅꯥꯅꯣ ꯁꯤꯕꯣ ꯌꯥꯝ ꯍꯥꯎꯇꯦꯅ ꯇꯥꯝꯅꯥꯅ ꯑꯉꯥꯎꯕ ꯃꯤꯅꯤ ꯃꯀꯣꯛ ꯆꯥꯛꯏꯕ ꯀꯟꯅ ꯂꯥꯏꯌꯦꯡꯉꯤꯕꯅꯤ ꯑꯗꯣ ꯕꯤꯀꯤ ꯅꯪꯁꯨ ꯍꯜꯂꯣꯕ ꯑꯩ ꯑꯗꯨꯝ ꯁꯪꯖꯍꯧꯔꯒꯦ ꯃꯤꯁꯨ ꯀꯣꯝꯃꯤ ꯌꯥꯔꯅꯤ ꯏꯃꯥꯁꯤ ꯍꯣꯏꯁꯨ ꯍꯜꯂꯛꯑꯅꯤꯌꯦ ꯍꯣꯏ ꯍꯣꯏ ꯍꯜꯂꯒꯦ ꯂꯩꯖꯧꯔꯣ ꯏꯕꯦꯝꯃ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯃꯥꯏꯟ ꯇꯧꯅꯨꯀꯣ ꯁꯨꯝ ꯅꯛꯅꯕꯅꯦꯕ ꯑꯃꯨꯛ ꯈꯟꯖꯤꯜ ꯂꯩꯔꯝꯅꯤ ꯁꯛꯊꯤꯕꯤ ꯕꯤꯀꯤꯅ ꯐꯥꯒꯤꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯃꯤ ꯇꯧꯔꯛꯂꯤ ꯕꯤꯀꯤꯁꯨ ꯊꯣꯛꯈꯤꯗꯨꯅ ꯍꯟꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯇꯥꯝꯅꯥꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨꯗꯤ ꯂꯣꯟꯅ ꯎꯍꯧꯔꯦ ꯖꯣꯁꯅ ꯃꯌꯥꯒꯤ ꯍꯤꯒꯠꯂꯦ ꯌꯥꯝ ꯈꯠꯇꯣꯔꯤ ꯄꯤꯕꯥꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯅ ꯂꯛꯅꯔꯛꯄꯗ ꯅꯣꯏꯗꯧꯁꯦ ꯀꯃꯥꯏꯅꯅꯣ ꯑꯁꯤ ꯕꯤꯀꯤ ꯍꯥꯏꯁꯤꯁꯨ ꯑꯗꯨꯝ ꯅꯩꯅꯦ ꯃꯁꯛꯁꯦ ꯂꯥꯁꯇꯅꯦ ꯀꯣꯏꯅ ꯂꯩꯔꯝꯗꯅꯀꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯌꯦꯠ ꯄꯨꯊꯣꯛꯑꯝꯅꯤ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯣꯕ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯁꯣꯟꯊꯩ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯈꯝꯕ ꯏꯕꯨꯡꯉꯣ ꯔꯣꯃꯥꯟꯁ ꯃꯇꯝ ꯆꯥꯗꯦ ꯆꯍꯤ ꯁꯨꯗ꯭ꯔꯤꯀꯣ ꯍꯦꯔꯥ ꯆꯍꯤ ꯁꯨꯗꯦꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯀꯅꯨꯗꯤ ꯌꯥꯗꯦ ꯃꯁꯛꯁꯤ ꯎꯔꯤꯈꯩ ꯑꯗꯨꯝ ꯅꯨꯡꯁꯤꯔꯦ ꯁꯤꯗꯅꯤ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯩꯅ ꯑꯁ ꯋꯥꯇꯥꯁꯤꯗꯤꯕ ꯏꯁꯩ ꯑꯃ ꯑꯗꯨꯝ ꯁꯛꯅꯤꯡꯉꯛꯏꯗ ꯕꯁꯟꯇ ꯃꯇꯝ ꯂꯥꯛꯄꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯕꯒꯦ ꯖꯣꯔꯁꯨ ꯁꯨꯔ ꯇꯥꯗꯕꯤ ꯃꯈꯥ ꯁꯛꯊꯔꯛꯂꯤ ꯖꯥꯋꯟꯒꯤ ꯃꯇꯝ ꯂꯥꯛꯄꯕꯨ ꯀꯅꯥꯅ ꯈꯥꯝꯕ ꯉꯝꯕꯒꯦ ꯄꯤꯕꯥꯅ ꯆꯩꯔꯛꯏ ꯑꯁ ꯌꯥꯔꯦ ꯁꯔꯃꯆꯥ ꯁꯔꯒ ꯂꯣꯏꯅ ꯀꯞꯄꯝꯃꯅꯤ ꯇꯣ ꯐꯖꯅ ꯐꯖꯕ ꯏꯁꯩꯅꯤ ꯂꯣꯏꯅ ꯑꯣꯛꯇꯣꯔꯦ ꯇꯥꯝꯅꯥ ꯇꯨꯝꯂꯝꯗꯥꯏꯗꯣ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯤ ꯑꯦꯟꯊꯣꯂꯣꯖꯤꯒꯤ ꯄꯣꯏꯇ꯭ꯔꯤ ꯁꯔꯨꯛ ꯈꯔꯁꯨ ꯒꯥꯏꯗ ꯐꯥꯛꯇꯣꯛꯂꯒ ꯄꯥꯔꯤꯉꯩꯅꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯤꯕ ꯃꯣꯕꯥꯏꯜꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯑꯗꯨꯗ ꯈꯖꯤꯛ ꯈꯪꯗꯨꯅ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯏꯟꯈꯠꯂꯤ ꯃꯦꯁꯦꯖꯇꯅꯤ ꯀꯩꯗꯧꯔꯦ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯀꯥꯟꯗ ꯀꯣꯜ ꯑꯝꯇ ꯇꯧꯔꯛꯑꯣ ꯇꯥꯝꯅꯥ ꯃꯦꯁꯦꯖꯇꯨ ꯄꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯕꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯃꯁꯥꯗꯣ ꯈꯖꯤꯛ ꯊꯛꯀꯠꯂꯤ ꯑꯗꯨꯅ ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯔꯝꯗ꯭ꯔꯦ ꯁꯣꯝꯗꯗꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇꯕꯗꯨꯗ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕꯣꯏ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯕꯤꯗꯣ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯟꯖꯤꯟꯅꯗꯤ ꯊꯥꯖꯤꯜꯂꯨꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯉꯥꯏꯔꯒꯦꯅ ꯈꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯦꯛ ꯃꯇꯝꯗꯨꯅꯤ ꯇꯥꯝꯅꯥꯒ ꯊꯣꯏꯍꯟꯕꯤꯒꯁꯨ ꯁ꯭ꯋꯤꯃꯤꯡ ꯂꯣꯝꯗ ꯂꯥꯛꯂꯤ ꯊꯣꯏꯁꯤ ꯃꯍꯧꯁꯥꯅ ꯏꯔꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯏꯕꯅ ꯇꯥꯝꯅꯥꯁꯨ ꯊꯣꯏꯒꯤ ꯕꯤꯠꯇ ꯂꯥꯛꯄꯅꯤ ꯏꯔꯣꯏꯕꯗꯤ ꯍꯩꯇꯦ ꯁ꯭ꯋꯤꯝ ꯁꯨꯠ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯃꯃꯤꯠꯇ ꯏꯁꯤꯡ ꯆꯪꯗꯅꯕ ꯏꯔꯣꯏꯕꯗ ꯎꯞꯅꯕ ꯁ꯭ꯄꯦꯛꯇꯨꯃ ꯎꯞꯂꯒ ꯏꯔꯣꯏꯕꯗꯣ ꯇꯥꯝꯅꯥꯅ ꯂꯦꯞꯂꯒ ꯌꯦꯡꯂꯤ ꯊꯣꯏꯅ ꯂꯥꯎꯗ ꯅꯨꯄꯤ ꯏꯔꯣꯏꯁꯦ ꯑꯩ ꯇꯜꯂꯦ ꯀꯌꯥꯁꯨ ꯄꯥꯝꯗꯦ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ ꯊꯣꯏꯗꯣ ꯂꯛꯅꯔꯛꯂꯤ ꯁꯅꯥꯕꯨꯟ ꯄꯨꯔꯛꯁꯤꯔꯣ ꯑꯗꯨꯗ ꯂꯣꯡꯗꯥꯎ ꯇꯧꯔꯒ ꯇꯝꯃꯣ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯑꯩꯗꯤ ꯃꯤꯠ ꯍꯦꯛ ꯀꯥꯛꯊꯣꯔꯛꯄꯗꯒꯤꯅꯦ ꯑꯗꯨꯝ ꯇꯨꯔꯦꯟꯗ ꯂꯩꯔꯝꯃꯤ ꯀꯣꯡꯒ꯭ꯔꯦꯡ ꯈꯨꯟꯕ ꯊꯔꯣꯏ ꯈꯨꯟꯕ ꯏꯁ ꯃꯥꯏ ꯕꯦꯁ ꯍꯩꯅꯕꯤ ꯁꯣꯝꯗꯅ ꯖꯣꯔꯁꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯔꯥꯡꯗꯩꯅꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕꯅꯤꯗ ꯕꯣꯔꯤꯁꯅ ꯕꯤꯠ ꯊꯨꯗꯦꯔꯛꯏ ꯃꯤꯅ ꯄꯥꯝꯗꯗꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯒ ꯅꯪꯅ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤ ꯑꯦꯔꯣꯟꯅ ꯁ꯭ꯋꯤꯃꯤꯡ ꯔꯣꯝꯗ ꯆꯠꯈꯤꯕꯅꯤ ꯂꯩꯔꯝꯃꯤ ꯂꯥꯛꯑꯣ ꯑꯍꯨꯝꯃꯛ ꯖꯣꯔꯁꯀꯤ ꯍꯦꯜꯞ ꯇꯧꯕ ꯑꯣꯏꯅ ꯁ꯭ꯋꯤꯃꯤꯡ ꯇꯧꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯄꯨꯜꯗꯒꯤ ꯃꯄꯥꯟꯋꯥꯏꯗ ꯇꯥꯝꯅꯥ ꯃꯇꯣꯝꯇ ꯂꯦꯞꯂꯝꯃꯤ ꯑꯦꯔꯣꯟꯒ ꯕꯣꯔꯤꯁꯀ ꯊꯝꯂꯝꯂꯒ ꯃꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯣ ꯈꯔ ꯊꯨꯖꯤꯟꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯟꯈꯤ ꯇꯨꯡꯋꯥꯏꯗꯨꯗ ꯈꯪꯂꯦ ꯂꯦꯞꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯈꯣꯜꯒ ꯈꯔ ꯆꯥꯎꯕꯒ ꯅꯥꯔꯨꯝ ꯑꯗꯨꯋꯥꯏꯗꯨꯗ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯩꯊꯣꯔꯛꯄꯅꯤ ꯃꯃꯥꯏ ꯃꯄꯥ ꯍꯦꯛ ꯅꯪꯅ ꯂꯩꯔꯝꯕꯗꯨꯗ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯛꯂꯤ ꯄꯨꯜ ꯑꯗꯨꯗ ꯇꯥꯁꯤꯟꯒꯦ ꯇꯧꯕꯅꯤ ꯖꯣꯔꯁꯁꯨ ꯈꯔ ꯐꯤꯡꯅ ꯇꯥꯝꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯌꯥꯜꯂꯤ ꯅꯨꯄꯥꯗꯣ ꯇꯥꯝꯅꯥꯕꯨ ꯆꯤꯡꯈꯠꯄ꯭ꯔꯁꯨ ꯆꯤꯡꯈꯠꯇꯦ ꯌꯥꯗꯨꯅ ꯊꯝꯂꯤ ꯇꯥꯝꯅꯥꯗꯣ ꯏꯐꯤꯡ ꯐꯤꯡꯅ ꯍꯥꯏꯔꯛꯂꯤ ꯆꯤꯡꯈꯠꯂꯣ ꯀꯩꯅꯣ ꯇꯥꯗꯧꯔꯦ ꯇꯔꯪ ꯑꯃꯗ ꯋꯥꯈꯜ ꯑꯃꯗ ꯃꯆꯥ ꯄꯨꯝꯕ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅ ꯇꯥꯝꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯥꯏꯕꯪꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯍꯣꯌꯥ ꯌꯥꯝ ꯐꯕ ꯕꯣꯔꯤꯁꯇꯣ ꯃꯈꯣꯜ ꯌꯥꯛꯄꯗꯨꯅ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯂꯤ ꯍꯣ ꯅꯨꯄꯤꯗꯣ ꯊꯣꯛꯀꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯂꯥꯕꯧ
ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯥꯗꯣꯛꯄꯅ ꯇꯥꯝꯅꯥꯗꯣ ꯄꯨꯜꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯥ! ꯕꯣꯔꯤꯁꯅ ꯏꯍꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯊꯥꯗꯧ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯖꯣꯔꯖꯁꯨ ꯐꯤꯡꯅ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯁꯠꯄꯤꯔꯒ ꯁꯦ ꯄꯥꯏꯔꯣ ꯑꯩ ꯆꯤꯡꯈꯠꯀꯦ꯫ ꯇꯥꯝꯅꯥ ꯃꯃꯤꯠꯅ ꯀꯗꯥꯏꯗ ꯄꯤꯁꯨꯝꯅ ꯀꯗꯥꯏꯗ ꯃꯊꯣꯡ ꯃꯔꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯁꯣꯛꯆꯤꯟꯈꯤꯕꯗ ꯑꯗꯨꯕꯨ ꯖꯣꯔꯖꯀꯤ ꯃꯈꯨꯠꯇꯨꯗꯤ ꯄꯥꯏꯔꯛꯂꯤ, ꯆꯤꯡꯈꯠꯂꯛꯂꯤ꯫ ꯄꯨꯡꯆꯣꯠ ꯆꯣꯠꯄꯅ ꯃꯁꯝꯗꯨꯁꯨ ꯃꯆꯨꯝ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯁ꯭ꯀꯨꯜꯒꯤ ꯀꯣꯠꯇꯨꯁꯨ ꯁꯠ ꯂꯧꯊꯣꯛꯑꯒ ꯇꯥꯝꯅꯥꯗ ꯏꯟꯁꯤꯜꯂꯛꯂꯤ꯫ ꯇꯥꯝꯅꯥꯅ ꯍꯦꯔꯣ ꯁꯥꯔꯛꯏꯔꯥ? ꯅꯝꯗꯅ ꯅꯪꯅꯁꯨ ꯇꯥꯍꯜꯂꯒ꯫ ꯇꯥꯝꯅꯥ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯅꯨꯡ ꯃꯄꯥꯟ ꯂꯣꯏ ꯎꯔꯦ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯊꯣꯏꯅꯃꯛ ꯊꯤꯍꯣꯡꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯅꯤ꯫ ꯇꯥꯝꯅꯥ ꯎꯕꯗ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯀꯅꯥꯔꯦ ꯑꯣꯏꯕ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯕꯣꯔꯤꯁꯅ ꯍꯩꯄꯥ ꯁꯥꯔꯛꯏ꯫ ꯅꯌꯥꯈꯤꯒ ꯂꯩꯗꯧ ꯁꯔꯨꯛ ꯍꯣꯡꯅꯕ ꯗ꯭ꯔꯦꯁ ꯂꯧꯔꯨꯁꯣ꯫ ꯊꯣꯏꯅ ꯇꯥꯝꯅꯥ ꯃꯤꯁ ꯊꯥꯁꯦ ꯂꯩꯍꯧꯔꯤꯌꯦ, ꯑꯦꯛꯁꯇ꯭ꯔꯥ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯝꯅꯥꯒ ꯂꯣꯏꯅꯅ ꯗ꯭ꯔꯦꯁ ꯍꯣꯡꯐꯝ ꯂꯣꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯍꯦꯛ ꯆꯪꯈꯤꯕꯒ ꯕꯣꯔꯤꯁꯅ ꯍꯥꯏꯔꯛꯏ, ꯅꯪ ꯒꯣꯜꯗꯟ ꯆꯥꯟꯁ ꯑꯃ ꯃꯥꯡꯉꯦꯕꯣ꯫ ꯖꯣꯔꯖꯅ ꯀꯃꯥꯏꯅ? ꯑꯦꯔꯣꯟꯅ ꯍꯪꯉꯤꯗꯣ ꯇꯟꯗꯦ, ꯃꯊꯣꯡ ꯆꯥꯕꯁꯨ ꯍꯥꯏꯔꯛꯑꯣꯏꯗꯕꯅ꯫ ꯕꯣꯔꯤꯁꯅ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅ ꯇꯥꯈ꯭ꯔꯦꯅ ꯈꯪꯉꯗꯤ ꯅꯪꯁꯨ ꯁꯠ ꯆꯣꯡꯊꯣꯛꯗꯅ꯫ ꯖꯣꯔꯖꯅ ꯔꯤꯌꯦꯜ ꯍꯦꯔꯣ ꯑꯩꯁꯦ ꯗ꯭ꯔꯃꯥꯒꯤ ꯄꯛꯇꯕ ꯍꯦꯔꯣꯗꯣ ꯇꯥꯍꯟꯒꯦ ꯁꯤꯅꯤꯅꯦ꯫ ꯅꯠꯇꯦ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯖꯨꯠ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯏꯟꯁꯤꯜꯂꯒ ꯅꯪꯅ ꯑꯃꯨꯛ ꯀꯣꯏꯒꯦ ꯈꯜꯂꯤꯔꯣ? ꯕꯣꯔꯤꯁꯅ ꯏꯍꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯇꯥꯝꯅꯥꯁꯦ ꯃꯃꯧ ꯑꯣꯏꯅꯤꯡꯉꯛꯏꯔꯥ ꯈꯪꯗꯦꯕ, ꯉꯔꯥꯡ ꯍꯪꯉꯛꯏꯅꯦ ꯑꯩꯉꯣꯟꯗ꯫ ꯖꯣꯔꯖꯅ ꯑꯁ ꯇꯟꯕ ꯑꯃ ꯌꯥꯎꯔꯦꯕꯣ, ꯅꯨꯄꯤ ꯍꯥꯟꯅ ꯊꯤꯔꯒ ꯀꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯁꯤꯔꯥ ꯈꯪꯗꯦꯕꯣ꯫ ꯕꯣꯔꯤꯁꯅ ꯏꯕꯨ ꯏꯀꯥꯏꯗꯦ, ꯅꯃꯥ ꯅꯄꯥꯒꯤ ꯃꯔꯜꯅ ꯅꯨꯄꯤ ꯊꯥꯛꯇꯣꯏꯕ, ꯁꯤꯖꯈ꯭ꯔꯣ ꯍꯨ ꯂꯩꯕꯤꯒꯦ꯫